ꯍꯧꯈꯤꯕ ꯇꯥꯡ 15ꯗ ꯅꯔꯟ ꯁꯩꯅꯥꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ DI ꯌꯣꯙꯥ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MNO4C 0219 ꯑꯃꯁꯨꯡ DI ꯌꯣꯙꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯆꯦꯟꯅꯩ ꯍꯥꯏꯅ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯂꯛꯈꯤꯕ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ DI ꯌꯣꯙꯥ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯃꯨꯇꯨꯝ ꯔꯥꯖꯨꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯃꯣꯏꯔꯥꯡ ACꯒꯤ ꯈꯨꯗꯦꯛꯄꯤꯗ ꯂꯩꯕ ꯗ꯭ꯔꯥꯏꯚꯔ ꯃꯨꯇꯨꯝ ꯔꯥꯖꯨꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯇꯥꯡ 15ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛ ꯏꯝꯐꯥꯜꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯄꯨꯂꯤꯁꯅ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯍꯧꯔꯒ ꯊꯥꯗꯣꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯍꯥꯏꯒꯠꯂꯛꯄꯗ ꯄꯨꯂꯤꯁꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯪꯂꯨꯕꯗ ꯃꯍꯥꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯕꯦꯜꯗ ꯊꯥꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯂꯩꯔꯤꯕ ꯁ꯭ꯀ꯭ꯔꯦꯆ ꯑꯃꯗꯤ ꯀꯣꯞꯂꯤꯕꯁꯤꯡ ꯑꯗꯨ ꯍꯧꯈꯤꯕ ꯇꯥꯡ 15ꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯍꯧꯈꯤꯕ ꯇꯥꯡ 14ꯗ ꯏꯝꯐꯥꯜꯗꯒꯤ ꯒꯣꯗ꯭ꯔꯦꯖ ꯎꯄꯨ ꯄꯨꯔꯒ ꯃꯣꯏꯔꯥꯡꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯁꯨꯅꯨ ꯁꯤꯐꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯈꯤꯟꯕ CCTV ꯐꯨꯇꯦꯖꯇ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯥꯔꯤꯕ ꯁ꯭ꯀ꯭ꯔꯦꯆ ꯑꯃꯗꯤ ꯀꯣꯞꯂꯤꯕꯁꯤꯡ ꯐꯖꯅ ꯎꯕ ꯐꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯁꯦꯝꯕꯔ ꯇꯥꯡ 15ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒ ꯃꯍꯥꯛꯀ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯇꯥꯡ 14ꯗ ꯑꯩꯅ ꯃꯣꯏꯔꯥꯡꯗ ꯒꯣꯗ꯭ꯔꯦꯖ ꯑꯃ ꯊꯤꯟꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯗꯨꯒꯤ ꯐꯨꯇꯦꯖ ꯑꯃ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯖꯒꯥ ꯑꯃꯗꯒꯤ ꯐꯨꯇꯦꯖ ꯑꯃ ꯐꯪꯉꯦ꯫ ꯑꯗꯨꯗ ꯃꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯇꯥꯡ 15ꯒꯤ ꯑꯦꯛꯁꯤꯗꯦꯟꯗ ꯗꯥꯛꯇꯨ ꯑꯩꯅ ꯃꯈꯣꯏꯗ ꯑꯗꯨ ꯎꯠꯄꯗꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯑꯦ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯔꯤꯕ ꯏꯔꯥꯜ ꯑꯁꯤ ꯆꯠꯅꯤꯡꯗꯦ, ꯃꯔꯝ ꯆꯥꯗꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯒꯥꯔꯤ ꯊꯣꯡꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯊꯔꯛꯄ ꯀꯥꯟꯗ ꯃꯈꯣꯏꯒ ꯑꯩꯒ ꯊꯦꯡꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯥꯡꯗꯁꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯝꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯂꯥꯛꯄ ꯀꯥꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯄꯥꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯈꯥꯝꯃꯒ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤꯕꯅꯦꯕ꯫ ꯍꯪꯉꯛꯄꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯗ ꯁꯥꯔ ꯑꯩꯗꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯀꯩꯗꯧꯕ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯑꯝꯕ ꯑꯃꯠꯇ ꯑꯩ ꯊꯦꯡꯅꯗꯦꯅ ꯑꯩꯅ ꯈꯨꯝꯃꯦ꯫ ꯃꯈꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄ ꯀꯨꯝꯊꯔ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒ ꯒꯥꯔꯤꯒꯤ ꯔꯥꯎꯟꯗꯣ ꯑꯀꯣꯏꯕꯗꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯌꯦꯡꯉꯦ꯫ ꯌꯦꯡꯕꯗꯒꯤ ꯃꯈꯣꯏꯅ ꯑꯩ ꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯗꯥꯛ ꯍꯥꯏꯗꯤ ꯊꯦꯡꯒꯥꯏꯅꯕꯒꯤ ꯀꯣꯞꯄ ꯈꯣꯠꯄ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯣ ꯍꯌꯦꯡ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯩꯀꯥ ꯄꯤꯔꯝꯃꯣ ꯍꯥꯏꯔꯒ ꯄꯤꯔꯝꯃꯀꯥꯟꯗ ꯑꯩꯁꯦ ꯃꯈꯣꯏꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯒ ꯌꯨꯝꯗ ꯂꯥꯛꯑꯦ꯫